ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯁꯣꯔꯨꯝꯒꯤ ꯄꯣꯠꯄꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯐꯪꯒꯗ꯭ꯔꯣ? ꯑꯐꯕ ꯋꯥꯈꯟ ꯇꯥꯕ ꯅꯨꯄꯥꯕꯨ ꯑꯣꯟꯂꯥꯏꯟꯗ ꯐꯪꯒꯗ꯭ꯔꯣ? ꯑꯗꯨꯗꯅꯦꯃꯤ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗꯦꯅ ꯍꯥꯏ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯁꯤꯟꯅꯕꯤꯔꯣꯅꯦ ꯑꯩꯒꯤ ꯍꯦꯜꯂꯣ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯁꯤꯟꯅꯕꯤꯔꯣꯅꯦ Você quer sexo agressivo, vou deixar sua bunda ardendo, vou dar tapa, 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 caralho. ꯑꯩ ꯌꯧꯕ ꯐꯪꯗ꯭ꯔꯗꯤ ꯀꯅꯥꯝꯇꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯊꯥꯡ ꯌꯥꯟꯗꯧꯅꯦꯅ ꯉꯝꯃꯣꯏ ꯀꯥꯏꯗꯤ ꯈꯟꯅꯨ ꯌꯨꯝꯂꯣꯟꯅꯕꯒꯤ ꯌꯨꯝ ꯃꯌꯥꯗ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯨꯒꯦ ꯐꯨꯔꯛꯈ꯭ꯔꯦ ꯄꯨꯟꯁꯤꯁꯤꯗꯒꯤꯗꯤ ꯃꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯀꯣ Tripaloski, Adidas Kassoki. Ah, 2024 ꯑꯩ ꯍꯥꯟꯅꯒ ꯁꯨꯃꯥꯟ ꯃꯥꯟꯅꯔꯛꯑꯔꯣꯏ ꯌꯥꯝ ꯂꯦꯝꯈ꯭ꯔꯅꯤ ꯑꯩꯗꯤ Hey, Chatatia! 누피는 깜카이시마! ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯏꯗ ꯍꯥꯏꯌꯦ ꯁꯤ ꯔꯦꯀꯣꯔꯠꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯁꯥꯏꯗ ꯊꯥꯏꯌꯦ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯦ ꯁꯤ ꯅꯪꯁꯤ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯑꯕ꯭ꯔꯣ ꯍꯧꯖꯤꯛ ꯁꯤꯅꯤꯡꯉꯕ ꯅꯪ 마이 니파 나랑이 가이드나 샤오레니네 하이샤로 납치비샤 저로 나 참기 예는데 저로 아자 비람라가 hꯧꯖꯤꯛꯅ ꯃꯥꯅ ꯉꯟꯇꯥ ꯉꯟꯇꯥ ꯇꯨꯝꯈ꯭ꯔꯦ Tala ukukilan hipan kuda mirata laiganu layu chojuda mitaida horapa kengani lura fangani kukilan namay matuda haning de na koidi nung may maruna ꯑꯩ ꯍꯣꯠꯅꯔꯤꯗꯤ ꯍꯪꯕꯤꯔꯛꯀꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯗꯥꯏꯔꯦꯛ ꯃꯤꯔꯦꯝꯅꯤꯅ ꯈꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯅꯠꯇꯦꯗ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯉꯥꯏꯈꯣꯗ ꯅꯪꯒꯤ ꯏꯁꯩꯗꯨꯗꯤ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗ ꯇꯥꯎ ꯇꯥꯅꯤꯡꯗ ꯇꯨ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯌꯧꯔꯒꯦ ꯕꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯌꯧꯔꯣ ꯕꯥꯏ ꯆꯠꯂꯒꯦ ꯆꯠꯂꯣꯅ ꯈꯥꯝꯃꯔꯣꯏꯗ꯭ꯔꯣ ꯈꯥꯝꯃꯔꯣꯏ ꯑꯁꯦꯡꯕꯩꯔꯣ ꯐꯥꯒꯤꯔꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤꯈꯩ ꯑꯩ ꯑꯋꯥꯠꯄ ꯂꯩꯇꯦ
ꯀꯩꯗꯧꯉꯥꯟꯅ ꯐꯩ ꯍꯥꯏꯅꯕꯅꯤ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯀꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤꯅꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯊꯥꯖꯒꯜꯂꯦꯕ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯕ ꯃꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯁꯨꯅꯦ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯁꯤꯖꯤꯟꯕ ꯃꯤꯅꯦꯕ ꯅꯨꯄꯤ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯊꯨꯅ ꯀꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯠꯅꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯅ ꯅꯨꯄꯤꯁꯤꯡꯒꯤ ꯊꯃꯣꯏꯁꯦ ꯁꯥꯟꯅꯕꯤꯔꯝꯂꯒ ꯆꯠꯈꯤꯕ ꯑꯩꯒꯤꯁꯨ ꯅꯣꯡꯃꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯁꯣꯔ ꯍꯣꯟꯂꯣꯏ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯑꯃ ꯅꯃꯥꯟꯅꯕꯒ ꯄꯨꯜꯂꯒ ꯅꯨꯄꯤ ꯈꯔ ꯅꯃꯥꯏꯅ ꯊꯨꯒꯥꯏꯗꯧꯅꯤ ꯌꯦꯡꯉꯣ ꯅꯪ